Lakhipur online puthok saba October ki tang tara turuk sagul se numit ki Khomjinba Pao tabirase ahan bada maroi Pao Manipur pumbagi shutdown na Jiribam district tasu masigi mami chawna takre amsu Hailakandi district committee ki anoba podi semkre mahiroi singi damak career counseling program ama lagliba nongmaijing bina kandida pangthok lagani Jubin Garner Lake the Bathodo Kamari Lenana, Makoi Manga Jella Purapagi Lambida Irang Tokre, mobile internet things in Kre. Assam gi postgraduate Amasung graduate teacher gi posting result Hayang Lautok Lagani, Amasung Delhi NCR da Numinini, Green Fair Cracker Seasonabagi Ayapa Pikre. Haujik Mapunga Pau Tabirase. Ain na thingkraba lalolup singna kaukiba Manipur pumbagi shutdown namaram oiraga Jiribam district tasu bangi mami chawna takre total shutdown osina mahusa gi punsida chawna kaiba piki district asida leiriba kaithel dukan hangna khide office school college kabagi chang yamna nemki amasung public transport ki gari sing kaya chena khide asoyangam thoktanaba security force singna mikup nahom singna mafam kayada duty taduna leiba ukhi haina Jiri News Network tagi phangba pawasin haire Jaribon BT Road ki Durga Puja mandopta All Assam Manipuri Students Union Amsu Hailakandi District Committee gi anoba body semkhre October ki tara manga ngarang jumsa kaisen mita pangthok ki bathoroma sida mifam mapu oina Amsu Central Committee ki Vice President Laisram Bir amadi Amsu gi hanagi pham paibiramba sing mingoina pallabada Kaisam Kamdev Nauria Angausana Nongthombam Bishojit amadi Thangjam Rinalna Dais ki leiteng oibiki Amsu Hailakandi District anu babodi sembagi thoromasida President oina Mutum Prasenjit amadi Thangjam Bijubu Secretary oina khanke mifamasi maipak na pangthok na bahonabada thawai yaw na hona bikiba miyoi singdi Thangjam Langam Nongthombam Gauridas Kayan Paibam Subhasis Pangambam Nilkanta Chingtham Mangang amasung Laurembam Hirajit na chingbani haina pawasina makataragle All Assam Manipuri Students Union Hailakandi District Committee nauna thok tau basida aikoi mahiroi singa haijading badi aikoina nauna amsu jawalba matamda aikoi se microphone paiba matamda aikoi wahima ngangu haibada isagi self introduction phawba hituk ki utawaga kudningna wangang ngamamde ase amsu da yawalba matamda asigi personality kaya ama aikoina ubapangi araga ngasisu aikoigi yambasingi mamanga wangango gasingi mamanga wangangba ngamjase amsuda yawbadagi ngangbu ngamjabni haibasisu ai amsuda yam chawna amsugi lamantoli aduna koi inaw nilakanta atopa aikoigi itaw samol pothakle adupauna amsusen sibagi ngasisu student mak oidragasu Committee on Career Counseling and Guidance Poilapun Sindana Nongmagi Oiba Mahiroi Singi Career Counseling Program ama lagliba October ki taramapan nongmaijing numit ki nongtilpung ani makhai taba matamda Kasar Binakandi Part 2 da leiba Moirang Them Dep Singh Memorial Academy gi auditorium da pangthok lagani Thauramasi September ki kunipan da pangthokani haina taurambadu khudongsa daba amadagi yaithorakhibani lagliba nongmaijing da pangthokkodoriba thauramasida Chief Counselor Oina SS Career Solution Imphal Manipur ki Director Sanjanbam Silomi Sarujagani Thauramda Committee asigi Chairman Hizam Syam Kumar na President aduga Chief Guest Oina Sanjanbam Silomi aduga Ikai Khumna Jaba Mitung Oina Assam Sarkar ki Retired Additional Secretary SCS Arambam Nandababu amasung Moirang Them Dep Singh Memorial Academy ki Headmaster Retired Major Purisabam Manidhon Guest of Honor Oina Sarujagani Committee ki Convener RK Minarani Debina Taram Nokpagi Warol Pigani amasung Singirbon PK College ki Principal Ingudam Nilbirna Keynote Address Lanthok Pigani Mahiroi Singi Tunglam Chatki Damak Lamjing Lamtak Pinanaba Madi Apaba Career Khanbagi Pandam da Silang Liba Thauromasida Mahiroi Singh Amadi Guardian Singna Saruk Yabiranaba Silang Libagi Maigedagi Noluk Naning Singlakli Jubin Garg Laikidabagi Thodokta Chennai Haiba Syam Kanu Mahanta Siddhartha Sharma
Sandipon Garg, Pores Baisya amasung Nandeswar Borabu ngarang judicial custody da thamnaba yatang pikre. Makhoi mangabu SIT na kanba cheksel thaurangi makhada Baksa jila gi nauna saba jail da purakpa matamda thokiba irangi phiba madu laksinaba honabada jila adu sinba thungna curfew thamke. Jila adu sinba thungna curfew thamjinki amasung ngarang numidang dagi jila adu da mobile internet su thingjinki. Pawasigi matungina makhoibu jail da purakpa matamda irang thokpadagi police na blank fair tobada mioi ama sokhi hairi. Thaudogadu da khongjang changsilaba mioi sing amadi nupi police yauna security ki mioi sing amadi paumi kharasu asoka panangkhi. Panbayai Jubin Garg Lakhidabagi Thaudoki matangda hojik phawbada mari leinaba mioi 13 na sakhi pikre. Nakalamaromda Jubin Garg Lakhidabagi matangda chathariba thijin humjinbagi matangda Mukhyamantri Dr. Himanta Biswa Sarmana ngarang New Delhi ki Assam Bhavanda Singapore ki High Commissioner ga unakre. Matungda Dr. Sarmana paumi singda haikibada Singapore Police na athuba matamda thijinbagi akopa marol sing phongdoklagani. Singapore Police na ayaba pirabadi makhata na thijinbagi damak SIT ki kangbu ama athuba matamda Singapore da chatlagani haina CM na phongdokhe. Thijinbagi thabak lepa leitana chathari haina phongdokladuna mahakna Assam gi miyamda sarkar amasung wayal loisangi mathakta thajaba thamnaba haijake. Lauthok Sabama Khunai asida afaba mahiroi kaya puthoknabagi pantamda Kasargi Obi Road Pulartolda leiriba A1 tutorial humna class 5 tagi class 8 phawbagi mahiroi singidamak anauba package amaga loinana subject pungnamakta basic knowledge amadi awatpa kaya tambi takpinanabagi akhannaba crash course athuba matamda hauragani loinana coaching center asida Jawahar Navodaya Vidyalaya amadi Sainik School da ming chananabagi entrance test ki damak akhannaba coaching su hojik chathari loinana class 9 dagi class 12 phawbagi science amasung arts mahiroi singi coaching class su center asida leptana chathari hairiba class sing asigi damak mahiroi singna registration tawbiduna khudong chaba silobinanaba A1 tutorial humgi maike dagi khanganjari akupa marol gi damak mobile number 7056855797 natraga 9954054749 number asida pau phaunabiu. ADRE gi grade 4 gi result ngarang lauthokre mari lainaba website ta ngarang result adu phongdokhi hayeng October gi tang 13 ayuki pung 10 makhai taba matamda Directorate of Secondary Education Assam gi official website madhyamik.assam.gov.in da postgraduate amasung graduate teacher gi post sing gi result lauthok lagani haire tha asida lamdamasi gi mioi lising kuntra manga sarkar gi thabak pikre haidaduna rajya sarkar na lakaduri bachahi manga asida makhata na mioi lak ani henbada thabak launanabagi thorang pakhatle haina Mukhyamantri na phongdoke mathang thada police ki atopa pham kharagi su thabak launaba thorang tawri haina mahakna phongdoke. Delhi NCR da National Environmental Engineering Research Institute NERI amasung Petroleum and Explosive Safety Organization PESONA ayaba pikiba akoibagi pibamda sokningai oidaba green firecracker sing yonba amasung sizinaba yai haina ngarang imsakation numit Supreme Court na lauthokre adumoinamak masigi ayaba asi mapamadagi miyoi singna October gi 18 amasung kun khaktada Numitnini October gi 18 amasung kunda numitnini khaktada sizinaba yahangadori aduga bambula thabagi matamna ayuki pung 6 dagina 8 phawba amasung numidangina pung 9 dagina 10 phawba oigani haire. Energy Healing Center Rongpurda computer gi matingna anauba madi ariba anabasingbo computer gi matingna layong khangdokpuna layengba hausare computer gi matingna makal makhagi anabasinggi report lawthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba
khutang chikpa spondylitis phai chingba liver amadi chakhau gyanaba piles wakhal gyanaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chenba hidak charakpadagi side effect amadi i da hu chenba toxin lairakpa i watpagi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak lengsimbiragu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna manipur pumbagi shutdown na Jiribam district tasu masigi mami chawna takre amsu hailakandi district committee gi anoba body semkhre Mahiroi singi damak career counseling program ama lagliba nongmaijing bina kandida pangthok lagani Jubin Garg na laikidaba thodok kamari leinana makhoi manga jela purakpagi lambida irang thokre mobile internet thingsinkhre Assam gi postgraduate amasung graduate teacher gi post sing result hayeng lauthok lagani amasung Delhi NCR da nominee green fair cracker sejanabagi ayapa pikre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare